Tabiriba amadi miteng tabiriba singbo ahanba magtada ikai khumnajabag loinana taramna oksari. Ngasi amok pumnamakidamak pudun lakchariba film asi Kushi hariba film aduni. Film asi South India ki Telugu movie amani. Film asi 2023 ki September 1 da release tawkiba yamna nawriba film ni. Maru oina romance amasung drama da base tawba film ni. Film asida Vijay Deverakonda main hero oini. Aduga Samantha Ruth Prabhuna main heroine oiri. Pare adudi mayamda yamna koithoktana film asigi warida direct hekta lakcharaki. Film ase aurakpada Dr. Satyam ulai. Mahak asi laida thajadaba haibadi science ta khaktamak thajaba adugumlaba misak ama oirami. Mahakna miyam singdasu laida thajariba asi asoibani science ta thajau haina pautak pi. Mathangi sinda Dr. Satyam gi machanupa Biplap ulai. Mahak asisu mapagi matugumna laida thoina thajaramdi. Biplap asi telephone exchange company amada thabak tawrami. Biplap ki mamadi laida yamna thajarami. Amasung lagi puja su tawi. Mahakna lagi puja tawriba adu mahaki mapuroibada khangandana lona tawi. Mathangi sinda Biplapna magi boss ka punna ulai. Biplap mafam masida thabak kuina tawduna lerakpana masada hainadaba ama phauratuna magi boss ta thabak mafam adu hongdok pinaba hairami. Aduga Biplapna magi boss aduda magi thabak mafam adu Kashmir da thabinaba haituna request tawjarami. Biplap ki request adu magi boss aduna yabirami. Asumna mathangi sinda Biplap Kashmir da lakpagi ulai. Mahakna mafam masigi phajaba adu urga thamoi maka lamna nungai bu pokjarami. Biplapna mafam aduda yamna harauna leiringaida nakal lamada bom pokhairaki. Maramdi India ga Pakistan ga lan tawna bagini haiduna. Thoktok asina maram oiraga Biplapna leiriba area asida curfew thamjankiduna chatpa thokpa amatta yahalamdi. Biplapti mafam asida nauna lakpana mafam asigi leifam chafam phajana khanglamdi. Aduga phone singsu network amatta phanghalamdi. Biplapna asumna tholkani haiba asi hana mamangda amukta khankidri. Lalak asida Biplapna nupi amada mitfam hongdana yenglami. Nupi adu nakaf haibadi Muslim nupi singi dress ama seli. Biplapti ahanba nupi asibu urba mikuptagi nungsiba haibadu ahanba oina phawjarami. Biplapna nupi adugi matung inaduna wari sananaba kanna honari. Adubu nupi aduna mamanabi amaga chatminaduna karisu thawa saramdi. Biplapna hanba tawdana mamanaba amaga nupi ani asigi matungda leptana chalami. Maram sidagi nupi aduna hari. Aikoi Pakistan dagi mafam sida igi inaw Firoz mangkiduna thiba lakpani. Biplapna wahay sitaraga ahongba kari amata yawdana nupi asibu thamoy sengna nungsikibana nupi aduda hari. Aisunangi inaw Firoz thiba aduda soidana mateng pangjagi. Mathangi numita nupi amana mandir ama thiduna lerami. Tanja sida Biplapna nupi adu uraga manaktu chalami. Nupi aduna leithorakpada Biplapna magi matungda leiramba adu uraga pakalami. Asumna makhoi ani wari sanabada nupi asina mandir ama thiri haiba khangbadagi. Kari maramgi nangna mandir thiribano haina hangbada nupi asina khumlai. Mandir da changduna aigi inaw Firoz phangnanaba mapuda haijagi. Biplapna mateng pangduna nupi asina thiriba mandir aduda puduna khurum jahalami. Asumna numit kayani hokre. Adubo nupi asigi manaw nupa adu phangba kaubadi leiramdi. Biplapna nupi asiga asum loinarakpadagi makhoi anigi marakta mari amadi leinarami. Asumna matam kharagi matungda nupi adu mafam asi thadoktuna chatkragani haiba Biplapna khanglakami. Maram asina Biplapna nupi adu tongliba train aduda khonglei thuna laktuna nupi aduga unarami. Matam asida nupi asina mahaki asengba wari adu lirai. Ai Pakistan dagi nate. Aduga ai Muslim nupi sunate. Ai asengba Brahmani. Ai kiming Aradhya kawi. Mafam asida ai office ki thabak amagi lakibani. Ai na nakaf setliba adudi mafam asida ai ngonda problem leitana ba haiduna setpani. Biplapna Aradhya gi wari asi tarabasu minammi haibagi kari amata sawningba poklamdi. Mahakna Aradhya bo thamoy sengna nungsijaba adu Aradhya da phongthoklami.
Aradhyasu magi thamoida biplapu khanjaduna lerami. Asumna makhoi anigi marakta akaiba kadisu leramde. Adubu makhoi anigi family di amana amagi mayokta leiba oirami. Haibadi Aradhyagi mapa asidi laida thamoi sengna thajaba adugumlaba misak ama oirami. Mahaki maming Srinivas kawi. Mahak yamna maming chatpa pandit amasuni. TV news channel amada Srinivas amasung Satyam gagi marakta debate amasinduna ulaklami. Srinivas na laibu yamna thajarami. Aduga Satyam na science ki atopada kari amata thajaramdi. Asumna makhoi ani ki marakta yamna sathina yetnatuna khatnarami. Makhoi ani ki debate asi news channel kayada sandokpana maram oiraga Aradhya amasung Biplab punna yengminarami. Debate asi makhoi ani na yenglaga makhoi ani gi luhongbada problem yamna leiragani haiba khangnarami. Mathangi senda Aradhya gi mayum ulai. Yum asida Aradhya gi mabok ulai. Matang asida aikhoina khangi. Madudi Aradhya na Kashmir chaluriba adugi maramdi Kashmir gi mandir amada maboki khuugi anabagi lai khurumlunaba haiduna chatlubani. Asomda Biplab ki mayumdasu Biplabna mamada Aradhya gi maramda wari libada mamana su Aradhya bu yamna pamjarami. Biplabna mamada amuk hari. Ima Aradhya si Srinivas Rao ki machanupini. Wahi asi taraga Biplab ki mama adu yamna ngaklami. Maramdi Aradhya si Srinivas ki machanupi oirami haibagi natana Srinivas adu mama gi yamna pamjaba pandit ama oiramba aduda. Biplabna Aradhya da call tawduna mama ga wari sanahalami. Aradhya na Biplab ki mama ga wari sanaduna leiringaida mabokna kanaga wari saribano haiba adu khangki. Maram asina Aradhya na asengbo wari singadu haiduklami. Biplab ki mapa adu Dr. Satyam ni hairubada mabokna yamna pakan hairi. Saukraba malem sangsar asida Dr. Satyam gi masanupa adu natana atopa nupa amata leitabra. Nangi babadi hausik Dr. Satyam bu yamna sawning leiribani. Mathangi senda Biplabna amuk magi boss ta thabaki transfer adu Pune da thabinaba haituna haijarami. Mafam aduda Aradhya amasung makhoi gi family leibana. Boss na ahanbadadi Biplab ki wa adu yaramdi. Adubu Biplabna kuina haijaraba matungda yaraklami. Biplabna mamanaba amaga paminnaduna Aradhya amasung mahaki maramda wa khanarami. Mamanaba aduna hari. Nakhoi ani phana nungsinarabasu nakhoi gi family singdi madu yarakloi. Maram asina nakhoi anina nakhoi gi family da khangalaga kari reaction leibage haibado haidokuna phagani. Asumna mathangi senda Biplab amasung Aradhya matam thanaduna thengnarami. Aduga makhoi anina kupna khanaraba matungda mayumda khanghalasi. Aduga yananaba hainarasi haiduna yanarami. Hainabagi matung ina makhoi anina mayumda wari asi tamduna khanghalami. Ahanbadadi family animakna masa singi wari edu taraga amatta yaramdi. Adubu thaudok kaya gi matungda masa singi khanduna family ani edu unaduna makhoi anigi wari sananaba haiduna matam lepnarami. Asumna matam adu yawraktuna family gi musing adu nakan famduna thengnarami. Srinivas amasung Satyamna science amasung lai gi maramda haudoraktuna aman amagi wa kaknaduna yetnaba amuk hauraklami. TV news ta haiba watlauba wasing puthoknaduna kan yetnarami. Adubu aroibada khara tapthanaraktuna Srinivasna pandit oibanina machanupi thajagadoribanu nupa asigi khubak mai yengani haiduna Biplab ki khubak mai adu yenglami. Maduda Srinivasna kupna yenglaba matungda hari. Nupa asigi tungi punsida dasa tagadaba malai. Kona igi sanupi asiga nungaina ingna chikna panba ngamloi. Adubu laigi thorum ama pangthoktuna laida khurumlabadi karisu tawloi. Aisu madu orbadi luhongba siyare. Srinivas ki wasi targa Satyamna hari. Thajaba yadaba wani. Madu kari amata tawloi. Nakhoi gi laigi thorum nunglam amata tawloi. Madu aina khak yaba ngamloi. Asumna family ani asigi marakta yetnaba leibadagi waroisin leitana adumak loisinki. Makhoi sing adu mayumda hanakraba matungda Biplabna Aradhya gi mayumgi gate laktuna lerami.
मधु ओरगा आराध्याना मपाद हायरी बाबा आई विप्लव का थमोय सेंगना नुंसिनै आई विप्लव का कायना बुगम लोय लागी थौरम द तौद्रसु खरी अमता अकायब लेरोय लैमिने बाहाबिसिदी नुंसिनबा अदु खक्त मरु ओय पंडित अमना लागी थौरम बो करी सुंगम लैतबगी वा अदु ताबदा मई हौना सौरमी मरम असिना श्रीनिवासना आराध्याबु मयुमदगी तानथोरक्तुना थोंग लोनसिनकी आराध्यासु साउनिंगबा अमग लोइनना मयुम असि थादोकलगे खन्ना विप्लव हायरई लैमिनबदा नुंसिनबा असिना ख्वाइदगी मरु ओय हायबे असि मखोय अमता खंगद्रे अखोय अनि असिमग लुहोंगदुना पुन्ना लेरसि मखोय अमतना याद्रबनिना विप्लवसु आराध्याबु थमोय सेंगना नुंसिजबना आराध्यागी वा अदु यादुना कोर्ट मैरिज तौरमी मखोय अनिगी लुहोंगबा असि फैमिली अनिमकना यादबना कना अमता लाक्लमदे अदुगा मखोयसु फैमिली दगी तोंगाना लैब तारमी मखोय अनि रेन लौदुना यामना नुंगाइना लेमिनरमी मतम खरा मखोय अनि यामना नुंसिनना अवाबा याउदना नुंगाइबु फैमिली अमा ओइना लेरमी नोंमा आराध्याना विप्लवता महाक प्रेग्नेंट ओइरे हाइना पाउ तमनमी पाउ सितारगा विप्लवना यामना हराउजरमी मपुंग फाबा फैमिली अमा ओइरगनी हाइदुना विप्लवना हराउ मदुन पाउ असि ममानबसिंगदा सुतमनमी ममानबसिंगना अमु पाउ असि आराध्या अमसुंग विप्लवकी मयुमसिंगदसु तमलमी सोमदना आराध्या अमसुंग विप्लवना डॉक्टर द चेकअप लाकपदा डॉक्टरना आराध्या की अंगांग अदु कायख्रे हाइना हरकमी आराध्या अमसुंग विप्लवकी मयुमसिंगददी पाउ अदु तारगा हराउबना असाउब खुदिंगमक काउथोखिदुना मसासिंगबो लौसिलगे हाइना खंदुना लाकनरमी अदुगा मफम असि यौरकलगदी अंगांग कायखिबगी पाउ असि तारगा हेना अमुक साउखी अदुगा श्रीनिवासना हरि अइना हाइकिद्रा नुपा असगी तुंगी पुंसिदा दशा अमा लै हाइना अइने लाइगी थौरम अमा पांगथोकनना हाइबदी कना अमतन यादेबा असुमना हाइरमलगा चटकी मथंगी नुमिता विप्लवना आराध्यादा साउना हरि नंगना नंगी नयुमदा अंगांग कायखिबगी वा अदु अदुक थुना करिगी तमख्रिबनो आराध्याना अमुक खुमलई अइने युंगी मिसिंगदा मिनमदुन वारी असि लोसिनबु पामदबदगी हाइखिबनी विप्लवना आराध्यागी पाखुम अदु तारगा हियेना साउनिंगलदुना मखोय अनिगी मरक्ता यामना कन्ना खनरमी असुमना थौदोक असिदगी मखोय अनि हाना नुंसिनना लेरंबा अदुगी मायोक्ता अमना अमगी ममांगदा फावबा लेपनबा पामलमदे असुमना नुमित कयानी मखोय अनिगी साउनबा असि फत्तना लेरमी श्रीनिवासना विप्लव की खुबाक मई येंगदुना लाइगी थौरम अमा पांगथोकु हाइबा अदु मतंग असिददी अचुंबा ओइरे मखोय अनि नोंगमदी वहु अमदगी कन्ना खनरमी मरम असिदगी आराध्याना खाली मदुदी महाकना मफम असिदा लैदुना प्रॉब्लम असि कैदौनुंगदा फरकलरोय अइ ngasiदी माइथिरे मफम असिदगी चटख्रगे हाइदुना असुमना नुमित खरनगी मतुंगदा आराध्या मयुमदा हन्नना हाइदुना थौरांग तौरमी मतम असिदा विप्लवना आराध्याबु खामबगी महुता हियना सौरमी मफम असिदा विप्लव मथंता नाइतोम लेहोई आराध्यादी मयुमदा अदुमक हनख्रे विप्लव मथंता असुम लेरकपना वाखल नुंगाइतबा गया खनबा हौरकी महाकना मसादा अवाटपा अमा लैबगुमना यामना नुंगाइजरमदे विप्लवना आराध्याबु थमोय सेंगना नुंसिजबना ngasiदी आराध्यागी वाखलदा खांगबा ngamdana लेरमी अदुगा मसी मसु खली अइना असुक यामना नुंसिजरिबी महाकी दमक्ता लाइगी थौरम अमखक तौदना अइगी अपामबनी हाइदुना इसाना चौथोकजरिबा अयहाक्सी कयादा लानख्रबनो मरम असिना विप्लव नुमित खरनिगी मतुंगदा आराध्यागी मनाक्ता चतुना लाले हाइना हाइजरबा मतुंगदा असुमना हरि अइना नंगबो कयागी मतिक नुंसिजबा लाइगी थौरम अदो तौबदा अइ करिसु अकाइबा लैते वाइ असि तारगा आराध्याना खुमलई लाइगी थौरम तौद्रबदी प्रॉब्लम लैगनी हाइबगी वा नतना अखोय अनिगी तुंगी पुंसिदा हेक सोरकपा अमा यौरकपगा मयामना लाइगी थौरम तौदबगिनी हाइना अखोयबु अरानबा ताहलकनी मरम असिना लाइगी थौरम असि पांगथोकपने हेना फगनी नहाकना नंगी बाबाबु थेमदुना लाइगी थौरम असि तौबा यालो असुमना मखोय अनि वारी सानरबा मतुंगदा विप्लव मयुमदा हलक्तुना मपादा थमोय सेंगना हाइजदुना याननबा कन्ना हाइजरमी सत्यमसु मचाना थमोय सेंगना नुंसिबा अमगिदमक्ता हाइजरकबा अदु यादबा ngamददुना यारक्लमी
Mathangi senda ahal laman yanaduna laigi thauram adu yamna chauna pangthoknana bahaiduna thaurang tawrami. Asumna laigi thauram pangthoktuna aradhya amasung biplab yamna nungsinana punna leiminaki. Film asidagi aikhoina khangi madudi sengna nungsinarabadi khongthang khuding tingkhangna tumbau oirabasu aroibadadi nungsigi panthum adu yauduna awaba thawdok khudingmak nungsibagi warida magul hapli haiba adu khangli. Matang asida film asigi aroiba saruk oiduna loisingi. Ngasigidi matang asida loisinjare mayamna commenta apamba film khanbirau. Mayamna khalakba film sing adudagi like khwaidagi yamba film adu madu khangatuna mayamda khudol tamjaki. Mathangi nungairiba film amada amuk hana mayam punna thengnaminasui. Ngasigi oinadi pumnamakpu amukka hana ikai khumnajaraga matang asida tension jari.